Hi guys, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯕꯅꯦ. ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯂꯩꯀꯥꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯅꯤ ꯂꯩꯔꯦ. ꯌꯥꯝ ꯀꯪꯅꯤꯡꯅ ꯀꯩꯝꯇ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯇ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯕꯅꯦ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯊꯥꯡꯒꯠꯂ ꯆꯥꯔꯣ. ꯂꯥꯏ ꯈꯔ ꯊꯥꯗꯣꯛꯀꯦ ꯁ꯭ꯋꯥꯏꯗ. ꯂꯥꯏ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯁꯤ ꯊꯥꯡꯒꯠꯂꯣ. ꯁꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ. ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯅꯠꯇꯦꯀꯣ, ꯌꯨꯝꯗ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯅꯤꯁꯤꯅ ꯁꯦꯝꯕꯅꯦ. ꯃꯕꯥꯅꯤꯅ ꯀꯣꯕꯤꯌꯣ ꯀꯩꯌꯣ ꯇꯧꯔꯒ ꯉꯁꯥꯏꯗꯒꯤ ꯁꯦꯝꯕꯅꯦ. ꯑꯗꯣ ꯑꯩꯗꯤ ꯂꯣꯏ ꯄꯥꯊꯣꯛꯈ꯭ꯔꯦ. ꯖꯤꯡ ꯂꯥꯎꯕꯤꯅꯦ. ꯖꯤꯡ ꯂꯥꯎꯕꯤꯅꯦ. ꯖꯤꯡ ꯂꯥꯎꯕꯤꯅꯦ. ꯍꯧꯖꯤꯛ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯅ ꯀꯛꯊꯠꯄ ꯌꯥꯏꯑꯕꯀꯣ. ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯌꯥꯝꯗꯦ. ꯑꯩꯁꯦ ꯈꯔ ꯀꯛꯊꯠꯄ ꯌꯥꯏ. ꯌꯥꯝꯃꯜꯂꯛꯀꯦ ꯌꯥꯝꯃꯜꯂꯛꯀꯦ. ꯊꯝꯃꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯈꯥ ꯊꯝꯃꯣ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯄꯤꯔꯣꯁꯤꯅ ꯑꯗꯨꯝ ꯊꯝꯃꯣ. ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯣ, ꯃꯍꯥꯎ ꯌꯦꯡꯉꯁꯤ. ꯁꯤꯡꯖꯨꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ? ꯑꯩ ꯍꯥꯞꯄꯦꯀꯣ. ꯑꯗꯨꯝ ꯌꯥꯏ. ꯀꯅꯥꯅꯣ ꯂꯩꯔꯤꯁꯤ ꯇꯣꯠꯈꯤꯕꯗ? ꯌꯣꯟꯕ ꯆꯠꯄ ꯌꯥꯔꯅꯤ. ꯍꯌꯦꯡ ꯍꯥꯎꯕ꯭ꯔꯥ? ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ. ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯀꯩꯝ ꯅꯠꯇꯦ, ꯁꯨꯝ ꯆꯥꯕꯅꯦꯕ. ꯍꯥꯎꯏꯅꯦ ꯁꯨꯝꯕꯁꯨ. ꯑꯩꯗꯤ ꯊꯥꯔꯗꯤ ꯌꯧꯕ ꯌꯥꯏ. ꯗꯥꯏꯅꯤꯡ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯕꯅꯦ. ꯀꯨꯏꯔꯦꯉꯣ ꯆꯥꯗꯕ. ꯁꯨꯝ ꯊꯣꯛꯂꯛꯄꯗꯩ ꯑꯍꯥꯟꯕꯅꯤ ꯆꯥꯏꯁꯦ. ꯃꯣꯏꯁꯨ ꯁꯨꯇꯤ ꯂꯩꯕꯒ ꯆꯞ ꯆꯥꯅꯕ ꯑꯅꯤꯁꯦ ꯌꯥꯎꯁꯪꯒꯤ. ꯁꯤꯡꯖꯨ ꯆꯥꯔꯁꯦꯅ ꯃꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔꯛꯄ. ꯑꯗꯨꯒ ꯑꯍꯥꯎꯕ ꯄꯤꯖꯗ ꯌꯥꯗꯦ. ꯑꯍꯥꯎꯕꯗꯤ ꯉꯥꯏꯈꯣ, ꯄꯩꯁꯥ ꯄꯥꯏꯔꯀꯥꯟꯗ ꯇꯧꯔꯁꯦ. ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤ, ꯄꯥꯏꯔꯀꯥꯟꯗ ꯇꯧꯔꯁꯦ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯍꯥꯎꯕ ꯇꯧꯔꯒꯦ. ꯉꯁꯤꯗꯤ ꯗꯥꯏꯅ ꯑꯩꯈꯣꯏ ꯃꯤꯗ ꯑꯝꯇ ꯏꯟꯈꯤꯗ꯭ꯔꯦꯉꯣ. ꯃꯤꯗꯤ ꯌꯥꯝ ꯏꯟꯅꯗꯥꯏꯅꯦ. ꯀꯦꯃꯦꯔꯥꯗ ꯈꯔ ꯌꯦꯡꯉꯣ. ꯅꯪ ꯌꯦꯡꯉꯣꯏꯗꯣ ꯀꯩꯅꯣ? ꯑꯍꯥꯟꯕ ꯀꯥꯏ ꯇꯧꯅꯗꯥꯏꯅꯦ. ꯀꯦꯃꯦꯔꯥ ꯄꯨꯡ ꯃꯨꯛꯊꯠꯂꯣ. ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯥ ꯌꯦꯡꯗꯣꯏꯅꯤ. ꯗꯥꯏꯅ ꯄꯥꯄ ꯆꯥꯔꯣꯏꯗ꯭ꯔꯣ? ꯍꯥꯎꯋꯦ. ꯃꯆꯟ ꯂꯣꯏ ꯁꯨꯕꯩꯅꯤꯀꯣ. ꯑꯗꯨꯗꯤ ꯂꯣꯏ ꯊꯨꯅ ꯍꯥꯞꯄꯩꯅꯦ ꯍꯥꯎꯔꯤꯁꯦ. ꯑꯩꯅ ꯁꯨꯕꯩꯅꯦ ꯍꯥꯏꯕ. ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯕꯗꯤ ꯑꯣꯏꯗꯦ. ꯈꯤꯇꯪ ꯋꯥꯠꯂꯤ ꯃꯣꯔꯣꯛ ꯁꯥꯕ. ꯍꯥꯎꯋꯦ. ꯀꯣꯠꯂꯕꯁꯦ. ꯐꯪꯉꯣꯏꯗꯒꯤ ꯄꯥꯈꯠꯂꯤ ꯉꯥꯡꯁꯤꯅ. ꯐꯪꯅꯤ, ꯑꯗꯨꯝ ꯆꯥꯎ ꯐꯪꯅꯤ. ꯑꯩꯕꯨꯗꯤ ꯃꯌꯥꯏ ꯂꯩꯕꯅꯤꯅ ꯂꯣꯏ ꯐꯪꯉꯤ. ꯀꯩꯅꯣ? ꯂꯥꯏ ꯁꯝꯅꯕꯤ. ꯑꯣ, ꯃꯥꯏ ꯆꯥ ꯐꯪꯍꯧꯔꯣꯏ ꯍꯥꯏꯔꯕ? ꯌꯥꯝ ꯆꯥꯎꯋꯦ ꯁꯤ ꯐꯪꯉꯝꯒꯗ꯭ꯔꯣ? ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯋꯥꯠꯂꯦ. ꯃꯣꯔꯣꯛ ꯁꯥꯔꯗꯤ ꯑꯋꯥ ꯀꯥꯝꯒꯗꯕ. ꯃꯤ ꯆꯥꯔꯒ ꯌꯦꯡꯒ ꯇꯤꯟꯖꯠꯇ꯭ꯔꯣ?
Học thằng Ngọc là học thằng kẹp tên tầm vậy. Nếu nó có cả thằng anh kìa, là thằng thế nào là quá lắm này. 근데 난 삼두 차이나 왜 와랑 가네 장난 게래요. làm đó. Anh thằng bên còn làm nhưng khai cái thằng luôn. Sao? Dài thằng cái này cũng thằng thằng. Thằng nó kiểu như mình. Thằng kia. Cái đó đi. Hai đời nâng côi bùi anh. Ai một cái tiền cái cuối cùng thì nó. Ai một cái tiền mà. Hai người tôi đi đi chơi này á. Thế năng là đúng vậy. Đi để cho tao được gặp. Đi để cho nó rồi để cho nó đến ngày hôm nay tiền được kém đâu được. Để đúng không? Cái này cái hạt tiêu ra hay coi rồi. Không bảo cái. Ai phăng được nó tiêu. Hồi đấy anh phát triển sao? Phăng được nó tiêu. Ôi đầm này. Nhâm mình rồi ạ. Mình tập quanh được. Đánh không giờ chúng ta bị gì không? Đồ cứng nuôi cái nó. Cọc sừng rồi ạ. Đồ cứng nuôi cái nó. Không công tư cái nó. Tao về sự đâu này. Patata piaya ba. Patata piaya ba. Giảm đi để phải sửa cái. Tu luộc là xa đi ra anh là sai rồi không được. Tu luộc là sao mà anh là sao là tu luộc là sao anh sao. Không hai lần mấy hoàn. Giờ không biết sao được đi so là vậy nữa. Tôi có sống qua để trả bây giờ. Anh mà lại cái tàu rồi. Cái anh mà lại cái tàu rồi. Không biết biết rồi. Chứ là cái gì sao mà làm biết như vậy. Làm cái này bút ra. Cái anh nắm nó ra nhà mà pin nè. Chứ là gần pa nó. Nó bút ra. Nó bút cái năm đôi nhỉ. Năm cái cột nữa. Không có pa trên biên tổng là ra này chứ. Đánh xí tờ vẫn không tờ. Itu cek di mana mana juga. Yang ni man the one way dah. Mungkin dengan nak tu. Kan bagian mana yang beri kerja. Bang ni bah. Nah, hay bawa ni bah. Macam hay tersu tu ni yang Nada, mahal di kaya tu. Ham ni lagi. Haji. Ana tu tahu. Punishment tu tahu lagi. Jangan. Còn không được. Oh, ra rồi. Nanti pergi thêm rồi. Cái mình ta kia. Không biết cha này gì. Cái mà này gì. Năm hai tàu 5.6 hạng cái nữa thôi. Nói chung anh biết đâu tầm này bà. Ba mươi. Anh mà cái máy mà để nó em cho vào.
ꯆꯥꯎꯔꯁꯨ ꯑꯩ ꯆꯥꯎꯗꯕꯅꯤ ꯌꯦꯡꯉꯨ ꯁꯤꯁꯤꯗꯤ ꯃꯃꯥꯡ ꯑꯩꯅ ꯍꯥꯏꯕ ꯃꯣꯂꯣꯝꯗꯨꯗ ꯎꯔꯤꯡꯗꯨ ꯑꯗꯨ ꯐꯕꯅꯤ ꯅꯪ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯎꯔꯤꯡ ꯗꯤꯁꯀቨꯔꯤ ꯅꯠꯇꯦꯅꯦ ꯌꯥꯝ ꯊꯤꯅ ꯐꯈ꯭ꯔꯤꯗꯣ ꯃꯃꯥꯡ ꯅꯪꯒꯤ ꯎꯔꯤꯡ ꯆꯥꯛ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯃꯇꯨꯡꯗꯅꯦ ꯃꯃꯥꯡ ꯆꯍꯤꯗꯔꯥ ꯈꯨꯃꯟ ꯂꯝꯄꯥꯛ ꯂꯩꯕꯗꯣ ꯑꯗ ꯀꯌꯥꯝ ꯇꯧꯋꯦ ꯌꯦꯡꯒꯦꯔꯥ ꯑꯗꯨ ꯇꯧꯕ ꯑꯃꯨꯛ ꯇꯩꯗꯕ ꯑꯗꯨ ꯅꯠꯇꯦ ꯁꯨꯃꯥꯏꯅꯗꯤ ꯅꯪꯒꯤ ꯍꯤꯗꯥꯛꯇꯣ ꯐꯕꯅꯦ ꯑꯍꯥꯟꯕꯗꯤ ꯅꯪ ꯐꯈꯤꯕꯅꯦ ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯀꯥꯟꯗ ꯅꯪ ꯀꯗꯥꯏꯗꯩꯅꯣꯝ ꯇꯧꯔ ꯇꯩꯔꯝꯕꯅꯦ ꯑꯩꯅ ꯅꯣꯏ ꯃꯥꯗ ꯍꯥꯏꯔꯒ ꯑꯃ ꯇꯩꯕꯅꯤꯅ ꯒꯥꯔꯤ ꯉꯥꯗ ꯃꯌꯥꯝ ꯇꯤꯜꯍꯧꯗ꯭ꯔꯥ ꯇꯧꯔꯤꯗꯨꯅ ꯒꯥꯔꯤ ꯃꯌꯥꯝ ꯇꯤꯅꯣ ꯃꯅꯤꯄꯨꯔꯤꯁꯨ ꯐꯪꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏ ꯑꯩꯅ ꯀꯣꯏꯗꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯤ A to Z ꯚꯤꯇꯥꯃꯤꯟ ꯌꯥꯎꯕꯤ ꯂꯥꯏꯌꯦꯡꯒꯤ ꯃꯌꯥꯝꯅ ꯍꯧꯍꯧ ꯇꯧꯗꯅ ꯄꯤꯕꯤꯔꯛꯑꯣ ꯁꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯐꯖꯗꯦ ꯑꯗꯨꯝꯕ ꯋꯥꯔꯤ ꯐꯖꯒꯟꯗꯦ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯕ ꯅꯠꯇꯦꯕ ꯃꯥ ꯇꯣꯂꯣꯞꯁꯨ ꯆꯥꯔꯕꯅꯦ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯕ ꯅꯠꯇꯦꯕ ꯅꯨꯄꯤ ꯇꯉꯥꯏ ꯋꯥꯠꯂꯤꯁꯦ ꯐꯪꯕ ꯅꯠꯇꯕꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯐꯪꯕ ꯌꯦꯡꯉꯣ ꯉꯁꯤ ꯑꯃꯁꯨ ꯅꯨꯄꯤ ꯆꯦꯟꯗ꯭ꯔꯣꯕꯅꯦ ꯅꯪꯔꯣ ꯑꯦ ꯀꯅꯥ ꯅꯨꯄꯤ ꯌꯦꯡꯉꯣ ꯍꯣꯔꯦn ꯀꯅꯥ ꯇꯥꯒꯦ ꯌꯦꯡꯉꯣ ꯀꯅꯥꯅꯣꯝꯅ ꯍꯣꯔꯦꯟ ꯃꯤ ꯍꯦꯜꯂꯦ ꯍꯥꯏꯔꯛꯑꯗꯕꯅꯤ ꯌꯦꯡꯉꯣ ꯐꯥꯒꯤꯕ ꯑꯃꯅꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯅꯦ ꯍꯧꯖꯤꯛ ꯑꯗꯨ ꯅꯠꯇꯦ ꯃꯥ ꯅꯠꯇꯕ ꯑꯃꯒ ꯍꯧꯖꯤꯛ ꯉꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯣꯔꯛꯀꯗꯕ ꯑꯃꯁꯨ ꯂꯩꯔꯤꯕ ꯍꯣꯔꯦꯟ ꯄꯣꯔꯛꯀꯅꯤ ꯌꯦꯡꯉꯣ ꯑꯗꯩꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯕꯁꯦ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛꯇ ꯉꯥꯏꯁꯜꯂꯛꯇꯣꯔꯕꯅꯦ ꯑꯅꯤꯃꯨꯛꯇꯪ ꯑꯇꯩ ꯃꯣꯏꯗꯤ ꯑꯍꯟꯅꯤꯅ ꯑꯩꯈꯣꯏꯒ ꯄꯨꯜꯂꯁꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯍꯣꯔꯦꯟ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯣꯔꯦꯟ ꯆꯦꯜꯂꯛꯑꯀꯥꯟꯗ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯆꯦꯅꯤ ꯆꯦꯜꯂꯣꯏ ꯈꯪꯗ꯭ꯔꯤꯕ ꯑꯗꯣ ꯃꯥ ꯆꯦꯜꯂꯛꯇꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯍꯣꯔꯦꯟ ꯈꯪꯉꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯌꯦꯡꯉꯣ ꯅꯨꯄꯤ ꯆꯠꯈ꯭ꯔꯦ ꯆꯦꯜꯂꯛꯇꯦ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯆꯦꯜꯂꯛꯇ꯭ꯔꯦꯗꯅ ꯑꯗꯣ ꯃꯥꯅ ꯆꯦꯟꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯥꯗ ꯅꯨꯄꯥ ꯂꯨꯍꯣꯡꯗꯕ ꯀꯨꯏꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯦꯁꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯃꯨꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯍꯥꯏꯁꯤꯅ ꯃꯌꯥꯝꯅ ꯀꯦꯃꯦꯔꯥꯒꯤ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯑꯁꯦꯡꯕꯩ ꯆꯠꯂꯁꯤꯔꯗꯤ ꯑꯩ ꯖꯒꯥꯗꯤ ꯄꯨꯡ ꯍꯥꯡꯉꯦ ꯇꯣ ꯅꯕꯥꯏꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯝꯕꯩꯅꯦ ꯑꯩꯈꯣꯏꯅ ꯃꯥꯅꯦ ꯃꯌꯥꯝꯅ ꯍꯧꯍꯧ ꯇꯧꯗꯅ ꯂꯥꯏꯔꯤꯛꯒ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤ ꯑꯃ ꯅꯨꯄꯤ ꯑꯉꯥꯡ ꯋꯥ ꯍꯥꯏꯔꯛꯀꯅꯣꯃꯤꯅꯦ ꯅꯨꯄꯤ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯤ ꯁꯤꯡꯖꯨ ꯆꯥꯎ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯋꯥꯔꯤ ꯄꯨꯊꯣꯔꯛꯏꯁꯦ ꯀꯩꯅꯣ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯗꯦꯕ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯐꯪꯗꯕꯗꯣ ꯑꯩꯅ ꯐꯪꯗꯕ ꯅꯠꯇꯦ ꯑꯩꯅ ꯀꯣꯏꯗꯕꯅꯦ ꯍꯥꯏꯔꯒ ꯐꯪꯗꯕꯗꯣ ꯃꯤꯅ ꯀꯣꯏꯗꯕꯗꯨꯕꯨ ꯌꯥꯝ ꯈꯪꯉꯦ ꯂꯣꯏꯁꯜꯂꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯏ ꯑꯗꯨ ꯆꯠꯁꯜꯂꯣ ꯑꯩ ꯀꯣꯜꯂꯣ ꯅꯪ ꯑꯃꯨꯛꯇꯪ ꯀꯣꯜꯂꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯂꯦꯞꯄꯦ ꯍꯥꯏꯗꯤ ꯐꯅꯌꯥꯝ ꯌꯣꯛꯈ꯭ꯔꯕꯅꯤ ꯂꯦꯞꯄꯦ ꯌꯥꯔꯦ ꯁꯤ ꯂꯦꯝꯍꯜꯂꯣꯏ ꯑꯅꯤ ꯂꯦꯝꯗꯦ ꯍꯥꯏꯔꯦ ꯅꯪꯅ ꯀꯗꯥꯏꯗꯅꯣ ꯑꯉꯧꯕ ꯊꯛ ꯂꯩꯔꯝꯃꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯑꯉꯧꯕ ꯊꯛ ꯂꯩꯔꯝꯃꯤꯁꯤꯅ ꯀꯥꯏꯗꯩꯅꯣ ꯆꯠꯂꯣ ꯆꯥꯎꯕ ꯅꯪ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯌꯨ ꯅꯕꯥꯅꯤ ꯍꯩꯕ꯭ꯔꯦꯡꯒꯤ ꯆꯥꯎꯕ ꯍꯥꯏꯌꯨ ꯍꯩꯕ꯭ꯔꯦꯡꯒꯤ ꯍꯥꯏꯌꯣ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯗꯥꯏꯟꯁꯦ ꯃꯌꯥꯝ ꯍꯧ ꯇꯧꯗꯅ ꯐꯥꯎꯍꯜꯂꯁꯦ ꯑꯗꯨꯗꯤ ꯐꯖꯗꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯣꯍꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯗꯥꯏꯟꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯪꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯁꯨ ꯗꯥꯏꯟꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ